अहानबदा मरुब पाउ पिजरी सेकोंड लेबा सोशल वेलफेयर मिनिस्टर हैखाम जिंगो की क्वार्टर द शेड्यूल ट्राइब डिमांड कमिटी न थॉमसन क्रे मेमोरेंडम पिसिन क्रे बस अमद पुरक्पा इम्फाल दगी सिलोंग तमना पुकिगदबा यामनबा ड्रग्स फागतपा ngamkhre ख्वाइरंबन कैथल की स्ट्रीट वेंडर सिंह टेम्पररी कैथल दा होंगजनबगी मतंगदा नापक तानरे मफम फंगद्रबा स्ट्रीट वेंडर सिंह ना IMC दा थॉमसिनख्रे अमदी हौकिबा पुंग कुनमरी दा मणिपुर की ओइना कोविड-19 की अनोबा केस अमत थेंगनखिद्रे असिबा अमत यावखिद्रे खुमजरी दीपा शामुराइलाटपम पोनी प्राइम टाइम न्यूज पिजरी हौजिक पाउसंदो नमु पिजरी चेकोन द लेबा सोशल वेलफेयर मिनिस्टर हैखाम दिंगो की क्वार्टर दा शेड्यूल ट्राइब डिमांड कमिटी न थॉमसिनख्रे मेमोरेंडम पिसिनख्रे शेड्यूल ट्राइब डिमांड कमिटी न लेप्टना चथरकपा सीरीज ऑफ एजुटेशन की सरुकमा ओइना हाना लाउथोखिबगी मतुंग इना मिनिस्टर MLA सिंह की क्वार्टर द थॉमसिनखिबगी थबक असि चथखिबनी खोंगचत अदुदा वांगांग लदुना STDCM यूथ विंग की कन्वेनर नामैराकपम एडिशन हाई मैतै मितैबु ST लिस्ट चलहलु हाइबा दाबी तौदुना नुंटीगी मफम मफमदा प्रोटेस्ट तौबगी थबक चथखिबा लैख्रे अदुबु सरकारना फिरेफ अमा लौरक्तबदगी MLA मिनिस्टर सिंह की क्वार्टर दा अमदी मयुमदा थोमजिनदुना मेमोरेंडम पिसिनबा अमदी हिरामासिदा करी मोट लैरिबगे हाइबदु लौनबगी दमक ngasi asi ahumlak subo oina minister dingo की क्वार्टर दा थोमजिनबनी मसी फाउबदा तारक्त्रबदी कमिटी असिना लंबी तंखाई थिंगबा मैरा रैली चटपा अमदी मणिपुर पुंबा बन लाउथोकलकपसु याय हाइकी मांगना मखा तारदुना हाई मिनिस्टर खकनातना ऑपोजिशन द लैरिबा MLA खुदिमकनासु फिवम लुसिलकलबा तुंगी लंबी उरक्त्रबा मैतै मितैबु ST की लिस्ट चलहंदुना फंगफम थोकपा कॉन्स्टिट्यूशनल सेफगार्ड अदु फंगहनबदा मतेंग पांगु हाइरी महाकना हाई ममांगदा कमिटी की मियोई सिंगना मिनिस्टर सुसिंद्रो की मयुमदा मेमोरेंडम पिसनबदा महाकना पॉजिटिव फोइबा वाफम थंगदखिबबु थाकतली हाइकी शेड्यूल ट्राइब डिमांड कमिटी अमदिल मसिगा तोंगान तोंगान चमिनरिबा तोंगान तोंगान लुप तरा हेनबगी वॉलंटियर चौराकना हुमद्रा मुकना खोय मफम से लागा खोय मेमोरेंडम से सबमिट तौजगदोरिबनी मतुंग तारकपदसु सिगुंबा खुंजिंग जंक्शन जगनी मसिदा नतना तोंगान तोंगान बा मैरा की रैली गुंबा नत्रगना खोय लंबी तंखाई थिंगगा खुंजिंग जंक्शन बुगुंबा तोंगान तोंगान मखलगी खोय फिवमगी मतमगी मतुंगिना अखोयना हेना कनबा बनगुंबा जनरल स्ट्राइक गुंबा तौरकपसु याय अदो हजिमकि ओने मदुंबसे खोय लेपनबा लेत्रि तौबतबु फिवमना यारक्त्रगदी चुमना खोयना तुमाइना खोयना हाइजबसदा फजना रेस्पोंस पिबिददना चुमना चुम खोय सुम डिले तौदन लेतारगदी सिगुंबसु कयगुमतन मसुम लाकपा याय अदुना मणिपुर की ऑनरेबल चीफ मिनिस्टर अमदी मागी काउंसिल ऑफ मिनिस्टर सिंह अदुगा अखोयना रूलिंग अमदी अपोजिशन की लेबिरेबे MLA मी खुदिमंगना अखोयना सिगी तालिबा शेड्यूल ट्राइब की डिमांड से अथु मतमदा मसिगी लखफम थोकप थबक सिसे मसि लखपिउ हाइबगी अपील म तौजके मिनिस्टर लेरमदबदगी STDCM ना महाक लाकपा ngaiduna मेमोरेंडम अदु खुसिनखी हिरामासिगी मतंगदा मिनिस्टर हैखाम दिंगो ना पाउमी सिंह हाई कमिटी असिना तालिबा डिमांड सिंह असि चीफ मिनिस्टर दा पुखतुना करी तौबा याय हाइबदु खनरगनी हाइना फोंदोखी ओंगसिजे अखोय शेड्यूल ट्राइब डिमांड कमिटी की अखोयगी कनो सिंगा ग्रुप सिंगा ओनजर कांदा मखोगी अदुगी मेमोरेंडम मा पिसनबगी लाखने दु मखोगी थेंगनर कांदा मखोगी ग्रीवांसेस मखोयना पामिबा ओपिनियन सिंग मखोयना फोंदोपो ओपिनियन सिंग अखोय नोट तौजरे अदुगा हाइबसे अखोय कनो ग तौरकांदा ऑनरेबल चीफ मिनिस्टर ग तौरकांदा करी लेगे हाइबदो अखोय खननबगी अदुम तंजा अमा रोमिंग हाइबने हमायना थंगा बिष्णुपुर डिस्ट्रिक्ट पुलिस कमांडो नंगासी पुंग तारानिथुरोम नेटवर्क ट्रैवल बस अमदा पुरक्पा इम्फाल दगी सिलोंग तमना पुखिगदबा यामलबा ड्रग बस ड्राइवर अमदी हैंडीमैन यावना फागतपा ngamkhre PONYTV na fangba pau amagi matung inna ngasi tijim lambida logi wamada drugs sing puthok pusin taure haiba akaknaba pau ama fangbadagi Bishnupur ki SPN Herojit IPS की मीटिंग मखादा बिष्णुपुर की एडिशनल SP मयंग बमरोनी MPS अमदी सुबेदार Y शक्ति सेन बिष्णुपुर की OC की टीम ना टीम की तोंगान ब चिंगना बलंबी सिंगदा लाप गाड़ी सिंग चेक तौदुना लखी तंजादुदा नेटवर्क ट्रैवल्स थाबा बस अमा चिंगनानिंगाई ओइबा मवोंगदा लाकपा उबदगी पुलिस कमांडो की माइकैदगी खामनबा हाइरुबदा खामलमदना थौखिबदगी तानादुना
Laimram Lamkhaida Tatuna bus adu faki. Bus aduda check tawada bus ki seat makada sapon kef khara yauram batenaki. Madudagi district magistrate ta pau piduna fagatlaba drugs sing sis tawna ba mafam aduda district magistrate laki. Makhatana bus driver amadi handyman da wahong pahong chathaba bus ki body chamber singda sapon kef kyamarum yauri khangbadagi check tawbada punna sapon kef marfu taret fagat pangam kibani hari. Faraba driver adugi maming Sanmilang Sumtang kawi handyman aduna Kapfolian kawi makoi animal Churachanpur dagini makoi na haidorapagi matungina drug sing asi Churachanpur dagi silong tamna pukikadabani haina fungdoraki. Fagalaba sing makatana thinjinaba Nambol police station da sinakre hari. Khwairamban Kaithal gi akoibada famba street vendors sing temporary Kaithal da hongjanbagi matangda napak tanare. Kanglup khaidokchuna famba yani yaroi haiduna unkhatnakre. Street vendor da kangbu amana famba yaroi haibadagi famba fangraba street vendors singna Imphal Municipal Corporation IMC da thomjinkre. IMC na thasigi tang tara tarukta dauna saba loikraba temporary market ta street vendors sing pung tarukta gi tara nithoi fawba amadi nungthil pung amadagi numidang pung taret fawba famba yagani haiduna order thokiba laikre. Masigi matung inna ngasi ayu angan badagi street vendors sing temporary market ta famnaba honabada makoi masel gi marakta yani yaroi torokpadagi irang thorakibani. Ngasi Kaithal famba changbada yahalaktre hairiba street vendors singna ayu pung tara mathoi tabada IMC office ta thomjinduna Kaithal famba yahanbiu misang sanga leiba singi khak ohenbiganu street vendors singi awaba kokhanbiu haina lauke. IMC gi makok thongba sing unanaba honaki adubu ngasi suti leplambana unakide. Khwairamban Bazar Women Street Vendor gi Secretary Takhelambam Chawban Hai temporary market ta Kaithal famba changlubada Kaithal fambi luf kharagi mioi singna authority saduna chingthoklaga furakpa famba yaroi hairapagi thawong kya chatharaki. Lengak na street vendor singi yengduna temporary market ta famba yare hairakpada geng kharana athingba pirakpasida mari lainaba singna meeting changbiu. IMC na rotation 9 na famba yani haibadasu mioi kharana kusi rasi tawduna famandre. Masina potfam famba thorakliba sing awaba kya mayoknare. Athubada Kaithal famhanba thabak paikhatrabadi makhatana asang ngapigani akanba khongjang changsingani hagi. Seng famjariba mayam se sigi pose akoina sarkar na silakpa oiramane noi changu haidana tam kuina gi mamangdagi changapa pose akoina pireba ko aduga famu haibadai moina phura tanthore phura ga tanthora kan da moina sari sepi adagi di thabak tawbagi mama adagi adugi mama adagi mama na tawra kan da moina pose loina kan greba hujikse aduga moina group sai moina grouping am khak sai maramdi mayum dagi puthora iba mi sing dong ngakpi naba senbi naba gi damakta moina atoba group am sai ba adugi group tuna ni phami du makna phuna badi ka sungam de ba maramdi maju ni ega puthora panina adumba anek na puk than gre akhoi gi afam ba se pb yu sini ain haijari se. Fake encounter case ki trial chathabada Army amadi Armed Forces of Unit Generagadi prosecution sanction denied tawba natraga karigumba amata tawdabagi mayokta High Court of Manipur da thangatkiba case pending leirakiba adu tha tarukki manungda loishalu haina Justice UU Lalit amadi Justice Bella M Trivedi na Tarakiba Yathang Human Rights Alert HRA amadi Extrajudicial Execution Victim Families Association Manipur if farm gi maikai degi thakat pa phongdokre ngasi kwa Kaithal da leiba HRA gi office ta if farm amadi HRA ga puna pangthokkiba paw gi mifam da HRA gi Executive Director Bablu Loitong bam na hai Manipur gi fake encounter case ki matang da matam kuina thabak paikhattaba manba mawong da laikhraba matung tha asi tang kunda Chief Justice UU Lalit amadi Justice Bella M Trivedi na thorakibu order asina achumba wayal fanganaba honabada mating oigani. Fake encounter case lising amaga chamwa kunipan gi manungdagi FIR kontra mapan palaga final report kontra taret submit togduna trial chathaduna leire. Adubu trial chathabada Army Generagadi prosecution sanction denied tawbagi fivam lakpadagi ing lisingani kunmathoi gi February da Chief Judicial Magistrate Imphal West na reference case ama High Court of Manipur da thangakhi chahi ama makhai surabasu High Court ki progress laitana laikhibana masida Supreme Court na tha taruk ki manungda case loishina ba hairapani Central Bureau of Investigation CBI gi maikai de gisu FIR paliba case kuntra mapan loiraga sit ki thabak lep lage hairapada Supreme Court na atai loishinda
लोशिंदना लेरिबा फेक एनकाउंटर केस लोइड्री फाउबा यारोय हायरकिबा असिसु थागतले हाइकी मांगना मखा ताना हाई जस्टिस यूयू ललितना नवंबर 15 दा अतोपा बेंच अमना खनरगा केस 38 नत्तबा अतै लौखटपा याबा फेक एनकाउंटर केस लेरबसु लौखटनबा हायरकपा असि थागतले मरमदुना फेक एनकाउंटर गी केसता पिखटपा वाथौबा डॉक्यूमेंट सिंग अमदी नौना केस पाइखटपा याबा डेटा सिंग लेरबदी HRA गी ऑफिस ता पिसनबियु ngasi hauраga November 5 fauba ayuk pung 12 dagi nungtil pung 3 faubada pisinbiu HRA amadi ifam gi 977742689888 natraga 8729812323 da pau fauruk nabasu yagani maduda pirakpa sing November 15 mamang da Supreme Court ta pikhat naba honagani haki ngasi akhoi ifam gi oiba meeting da laujaba warep ki matungina akhoi human rights alert ta hayeng dagi hauraga November gi tarik 5 bhawwa pung 13 dagi na 3 bhawwa akhoi phammaga maduda any family member singna moi gi hana pikhat pa che chang wat hoba lege chitha hoba natraga ano phangakpa wafam leiragadi aduga moina wari sabining ba leiragadi akhoi ifam gi maikai dagi amadi ifam bu support to biriba ukil sing gi maikai dagi chitha nandaba documents leihoragadi madu khomjan tasan ba amadi madu mapung phana semjan sajin jaraga November gi tarik 15 gi hearings gi mamang da semjan sajin ma nangnaba khoi numit 10 gumdi gap logzaraga hairiba pot sing si amuk khomjan bagi thabak akhoi hogjare madugi phone number sing akhoi gi office gi phone number sing amadi ibham gi maru oiba hogdang lobiriba president adidi amadi general secretary gi phone number sing yauna ngasi akhoi press releases da media gi akhoi gi khudong chaba logzaraga Manipur miyam da maru oina akhoi gi victim gi family sing da chithan nandaba leiragadi handaki matang says da amuk khare hena phajana fukat haunanaba amadi maduda akhoi marik chumba wafam Supreme Court ta thamnabuidamakta mayamda nolukchari SHAMURAILATPAM Madhu Mangolgi Marfumari Rak Suba Mapok Kumon Thorong ngasi Bisnupur District ki Ningthokong da leiba Gopinath Mandir da Works and Yas Minister Govindas Konthok Zamna Saruk Yaduna pangthokre Sahid Madhu Mangol Foundation asin kiba thorom aduda Foundation ki President A Brajagopal Sharma Dr. S Rajendro amadi Hanagi Minister Dr. Nimaichan Luwang Saruk Yakhe Thoromanuda Minister Govindas Konthok Zamna haikibada aikoi puna magpu lamjing lamba aikoi gi damak u thabiramba magi marumdadi leiraba adubu kanana tharambano haibadi ningsing daba asi nuaite aduna laikhidraba asigi trust ka Manipur University ga agreement ama inaraga lupa lakh ani thamlaga tauba yaba makhai taunaba honasi puna honarabadi tauba ngamdaba leiroi Madhu Mangol gi damakta kendra gi minister singda khanghanbada makhoina tawrakloi-daba amata laite hainasu mahakna fongdoki Nupi oibi singna mapamda chakauba chatpada lamdam sigi pothok khaktamak puduna chatpiyu Iyonggi fina ningol singda dokina tawbiyu iramdam asida puthok chaba pothok sing mafam pirasi haina usilna fongdorakli ngasi konung mamangda leiba umanglai sinpang sintha mahiroi luf usilna pangthopa pangwi singa unaba amada luf asigi assistant general secretary says bisantana fongdokibada Manipur gi khwaide gi chawbu kumhai ama oiriba ningol sako bana lakpada lamdam sigi ningol oibi khudimak ki mafamda yaifa mangol pizari Ipai pu singna chahi khudingi pangthoktuna laklaba nunggi arthak ya leiba kumai asi atopa furup kya nasu pamna saruk yarakli adubu ningol singna mapamda puriba pot sing asi mapalamgi potlam ngakta oibana senfam ama khanghobagi mami tari lamdam sigi gi senbetlon da achoba mangjaba ama oire asigumba fiba masida ningol singna pugadariba pot khudimak iramdam sida puthokpa potlam sing khaktamak pubinaba apil tawri Chahau dagi saba gula dagi miramgi gula na henba karisu laite mamal su khenade masita sunatana likla maira food poirei margin foods laisna kwakwatin ngakpigani kakwawatin na chingba kya ama laire ningo singda tamliba khudol sing iramdamgi iyong saba fi singsu khudol tambiu haina fongdrokli Han Baktada Hiangai Ginini Pan Baningol Chakobana Lakpada, Umang Lysin Pang Sintam Mahero Loop, Usilgi Maikadagi, Lamdam Asil Lebiriba Ima Ibel, Ite Ichal, Ningol Obikwapuna Magda Yaipa Pautel Pijari, Asigi Maru in a Tamzaning Wafamdi, Ningol Chakoba, Nalakpada, Lamdam Asigi Ningol Obishingna, Mapam Lamdam, the Chatpamatamda, Puriba Poche Puna Magasi, Maruina, Mapalamgi Poche Sing Ayam Boina Tobasi, Idam Dam the Potokaba Poche Sing Nayariba Makai Mahuchin Biu, Haina Usilgi Maikadagi, Apil Taujari, Maramdi, Lamdam Asi, Sel Tungi Pibam Pataba Amasung Tabak
fangdabagi awaba kya mayoknariba marak asida kumai ama lakpada senjaw mayam ama thadaraga mapalamda chatkigadabadagi hairiba iramdamgi pothoksing asina mahut silagadi iramdam asigi selthungi phibamda khajitang oirabasu phagatpa ngamgadra haibagi pandamda silna iramdamgi posaising sizinabiu haina appeal tawjabani Ningol Chakobagi namada potchai maman lalol itik toriba singna hena yonba yaroi Manipur ki Puwari da sago naraklaga lakpa hiyangai gi nini panba Ningol Chakobana lakpada United Committee Manipur UCM na iramdam amasung mapalamda khundariba igi mari oiriba ireicha singi mafamda ana ayek yaudaba ing tapa chawkhatpa amadi manaba khunai ama purakpa oirasanu haina yaifa pawjal pirakli Manipur ki khwaidagi chawba Ningol Chakoba thoramna lakpada Manipur amadi mapalamda choina tariba mipung khudimakna niyom chumna pangthoknaba leibak miyamda harakli Ningol singda khudol tamba matamda lamdam asida thokpa pothok aikhoigi yongkhamda saba firol kya khudol tambinaba leibak miyamda hairi aduga masigi ona tainabada miramdagi puthokpa pochai kya khudol tawragadi aikhoigi senmitlonda henna soksilakani hairiba singasi mama mapa mabung wapa oiba singna wakal munna khanba matam yaure masi tawroidabani Ningol Chakoba thoram asigi khudong chaba lauraga lalol itik toriba singna pochai gi maman hengat na yonba yaroi kanagumba singnasu thengnabiragadi UCM da pau pibira u haina UCM gi IPR secretary Laisemba Lamaba na phongdorakli Iningthau Chandrakriti na Pankiba matamdagi chanaraklaba kyangai gi nini panba Ningol Chakobagi thoram wahan thok lehensi Malemgi lemjaningai oiraba thoram asigi mirolna nini palba khakta natana magi tawning ba matamda pangthok narakpada Ningol Chakobagi nunggi oiba wahan thok mangsilaktuna festival ohenaba hotnaba toknaba Ningol Chakobagi wahan thok leinaba Protection and Preservation Committee Manipur PPCM na kangalakli karbar wala singna tawningbata tawduna pochai gi mamal hena yonba matam henlaba pot yonba arumba sudana namthak tawba amadi magun laitaba pot kaya lamdamasigi kaithal singda yoliba singa sibu Jackson khongsa chaktharakliba asida mari lainaba puna magnasu saruk yaduna mateng pangnaba PPCM na khangalakli Kongba Laishram Laikai degi Khetrimayum Tiken Giloinabi Khetrimayum Ongbi Hanthoi Bilaima Masagi Chahi Nifutaru Matam Sangna Womda Anaba Ama Laiduna Laying Bangamdana Lerakiba Sek Norol Hashan Development Committee Mahila Secretary Koizan O Landoni Devi Nam MLA Sek Norol Hashan da Imung Asigi Awabagi Saktam Singh Pautambadagi Tinthaba Tawdana MLA Sek Norol Hashan gi meeting makada MLA na hogdokiba Sek Norol Hassan Health Protection Mission gi makada Lamfel Sana Kaithal da Laiba Care and Cure Hospital da Layeng baga loinana lem operation tawduna hysterectomy tawki Hakchang da nungaitaba leiramba punamak asidagi kanba ngamki Haksang gi fivam fagatlabi Khetrimayum Ongbi Hanthoi Bilaima na MLA Sek Norol Hassan buthagatladuna hai mahak gi imung asidagi mahak masa amadi madom cha mutum ibeton tha ahungi manungda yamlaba senfam puthokpiduna operation tawki Khetrimayum Hanthoi Bilaima ni purapilina Khetrimayum Tiken aya kongba Laishram Laikai dagini Khetrigau Kendragi hantak nongna miyamna nuksina thagpigiba Sek Norol Hassan gi makhar piba hakseni program asida imung asida awaba taraba imung amabu mahangna kanbigani haina chongthokpadagi tha Matang as break matang nominasi PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyu Hena mai pak channel nama oina bagi damak PONYTV ki contact number 9362511104 da contact tawbiro Makhada pijariba contact number natraga email asida miyamna suggestion pibirak na bahajari miyam gi suggestion bu
खौरांना नाइजेरी। ब्रेक की मतुंग दा तराम ओक्चरी मखा ताबा पाउ मु पिजरी DM College of Arts की Department of History na sinduna Stone Age Culture of Manipur and Overview hai bihiramda invited lecture series ama college asigi multipurpose hall da pangthokre ngasi pangthokiba thoramadu renowned archaeologist Okram Kumar na Stone Age Culture of Manipur and Overview hai ba matangda wangangki thoramadu matangda History Department ki Assistant Professor Said Ahmad na hai ngasi ki thoramasi pangthokpagi maramdi National Education Policy NEP DMU da adopt tawre aduna ariba mawong da classroom teaching tawbagi mahut expert singna thamliba wafam sing mairoi sing da tahan bani DM College of Arts ki Department of History na makhatana asigumba thoram pangthokduna anoba model teaching gi kanaba fanganna ba khodagani haiki Ngasigi prehistory of Manipur is history ki topic oizaragasu masi political science ki satrana natragana sociology ki satrana mayamna laaga adudagi kogi college khaktang nate lai base GP dagi su lai aduna satra sing sida sugumba eminent scholars sing sigi exposure ama makhoi su phangjana ba haibagi pandam da maru ena sinbane akoi masum haina kai haitare Department of History na makhata na akoi sugumba invited lecture se masak naiba akoi ki college go jana taba mapan gi masak naiba sing se Manipur dagi oiro mapan dagi oiro lak pase khoi invite tawraga toina sugumena interaction haitare academic interaction se toina tawhallaga akoi gi multidisciplinary approach research oriented or academic work ta yam thina akoi gi kai haita anoba chapter ama koina purakna na ba honna bagi pandam da maru oina ngasi gi program ase sinjaba Malem gi mafam kaya da pangthok na bagum District Administration Thobal gi makada National Program for Control of Blindness and Visual Impairment NPCB and IM na sinduna World Sight Day lisingani kunithoi gi palan thoram Thobal District ki oina sungasi lilong turel ahan bigi Darul Ulum da pangthokrai Love Your Eyes haiba pandam da pangthoki ba thoram da Deputy Commissioner Thobal ahan tem Subas IAS na achoiba mitung Chief Medical Officer Thobal Dr. Y Nokul na aduga NPCB and IM gi District Nodal Officer Dr. KS amasung Darul gi Muhattamin mitung lensing oina sergyaki atoiba mitung gi warol da DC Subasna angang ahal khaidana mit sokpa amadi mit nuhai tabagi awaba khudong cha daba kya adu thengnadana ba ngalingai matamda mit check toktuna aikoi gi mit singbu checksin na thamlasi haina myam da appeal tawki Thoramadagi nungi oiba wafam thamladuna District Nodal Officer Dr. Memcha na fongdokibada World Sight Day ga mari lenana District asigi tungan ba mafam mari da khangabok mayai laikai Darul Ulum Lilong Texam mayai laikai amasung sangai yumfam da miting changtuna tawbagi kem pangthoktuna punna miyoi lising amaga suf na taruk screen tawbada cataract operation tawnaba miyoi Chamaka nifu tarukna anok season na ba mathau tabagi khangdokpa ngamki cataract operation tawgadaba miyoi kuntra mapan adugi manungda miyoi kuntaruk ki tha sigi tara nipanda Jenims ki ophthalmology department ki head professor Dr. Raskumari Vijayarani na luchingba team amana operation tawkre makoi bu operation tawnaba hospital da puba amadi hospital dagi mayum fauba thidok thinjin NPCB and IM na tawki haina Dr. Memcha na fongdoki Tharonggi saruka mo oina Darul Ulum aduda pangthoki ba changyeng tawbagi kem da anok mathau taba khangdoki ba myoi humfutara manga da lem na anok sing asigi mithung len sing na yanthoki aroi magi thimse kainoida ekoi mitsi phaine ekoina samsar sida ekoina Maya mo ubo pagi sum wakan da kala da yemu ngasi jeina sem lu ni mo am ai mit sina ya ka kala ubo pangoi dei le ba adu ngasai ka pira ba ya mar ko bese pagi matam chana yeng ho raga di pagi mit so pagi sa si pagi kan bang me ha bese ai koina mit thana so ko har ba sam na 0.5 kumba 0.25 kumba da yeng da yeng ho raga di matam chana space ko ba ira ko ba ai ka lo ko ni ba du
District Health Mental Program amadi District Health Society Kaksing na sinduna World Mental Health Day ki thoram yengkhom Netramani College of Nursing College Kaksingi Conference Hall da ngasi pangthokre Make Mental Health and Being for All Global Priority haiba pandam da pangthokiba thoram aduda Jivan Hospital Managing Director Yengkhom Asok Kumar, Mission Director District Health Society Kaksing Supuriba CMO Kaksing, Dr. Thaudem Razen, District Family Welfare Officer DIO Kaksing Dr. Haubam Surjit Kumar, DNO NMHP Channel Oriba, Dr. K.S. Robindro Amadi DNO NMHP Kaksing Oriba Dr. K.S. Kopesor Nasarugyake. Thoramado ki sarukam oina Yengkhong Netramani College of Nursing ki Mahiroi Singh na District Health Society Kaksing ki Dr. Singha Mental Health ki matang de interaction program su pangthok tuna Mahiroi Singh bu pukning thawatki. Mental health se koi kudimana laithopa tunde mental health se amaru ba personal member di haksa khaba abisi na de ek ko ijara su koi na wakal si phatraga di anaba dum polok pai aduna wakal abisi am darkar oi ai koi kudimaki life ta matam khador su no mutar no muso koi mental illness se lon bak layangani ai gi sirwa ma do kaira matam da ai wanda depression waita ba awa ba yam leki madu mental health ki khuda mabani smai ta udana khap phelo matamda natraga jan sai matamda natraga awa mai ba habisi sigi noi doina kadam ngagani asi puna masi mental illness ngagani tawad bo hariba mental illness ya puna wakhan si phadar ka koi health si mental health si sinaraga control to bo ngamaga di illness makhata na samda da bagi wadani duwa Theater haibasi yamna mapangal kanba miyamga khudak ta pau phongna bangamba media amani wafam asi ngasi Imphal West ki langjing asawbada leiba theater amasung literature ki mapangal kanba luf ama oriba Palem Panthau Cultural Trust ki managing trustee oriba Dr. Salam Santibala Devi na International Award ani Lifetime Achievement International Award for Theater amasung Global Achiever International Award for Literature fanglakpagi trust asigi sanglenda okpagi thoramda trust asigi chairman Buddha Chingtham na fongdokipani magna makata na haikibda sahitya da kunai gi saktam pumba mami tarabaso theater gumna khudak ta pau phongna badi ngamde literature amasung theater ani asidi thadok naba yadaba sel mayek amagi mamai ani gumbani ngasi gi thoramadu Dr. Khangembam Samungau environmentalist Buddha amasung ibopisak nongthongbam former President Writers Club Manipur Nambol na sarukyaki thoram aduda international awardee Santibala na pukting da apen ba pokla duna hakibada nupi ama oina kunai asigi nupi bu hantha yengba asigi mayokta thauna amaga loinana hanba leitana honarakpana ngasigi thak asi yobang ambani haki magna award ani asi fanglakibasi angakpa amasung khwaidagi nungaiba amani masi aihak na theater amasung literature bu aigi thawai haksang oina lisang sitna lacharakpagi isor na pibi ba thawjal amani magna makata na hai theater amasung literature tawriba singna amaga usinna daba tung onthoknaba da chatnaba asi khartasu tasinaba ngamnaba theater amasung literature ani asi punna changsinnabani fongdoki ningsing bayabadi Dr. Santibala Nambol L Sanoi College ki assistant professor head of department Manipuri oina thaupuri hauzik fawbada play manga ikre larik taragi mathakta fongkraba amasung Theater Director ama oinasu National Schools of Drama New Delhi nasu sakhanglaba playwright director amane literature da loinabak reflect on kasi kunai gi leiba pumnabak se literature da reflect on but adu literature na intellect to budi ngamte intellect to ngami budi theater haiba pot asna hakthing na maki work asna stage tawriba market dynamics aduna babo ka hakthel na intellect to borum haiba pot pumnabak se literature da simple reflect mangod kunai saktam kudimuk noya taagani adubu Lions Club of Imphal Chanurana lead with compassion harba team ga loinana Mahiroi Singh gi oiba peace poster contest ama ngasi Imphal West ki hawum marak ngangom laikai da leiba hawum marak high school da pangthokre Mahiroi Singh gi oiba peace poster contest aduda mai pak na pangthokpada achobo mating pibi ki bangidamak Lions Club of Imphal Chanurana Lion Dr. Linton Imphal East District ke manung chana leiba khundrakpam AC ke manung chana leiba sakol
Room da pangthokre picturize tawraba isai manga program announcer oramba KK Wahengbam SPG trainer oramba Pangabang Rajendro Maitei punna presidium member singoina sarukyaki isai singasi ki music arranger na miyam na sakhang narba nanaw sagol mangni thoramdugi presidium member oina sarukyaki ba KK Wahengbam na asigumba tanglaba lan amabunga si fawba kana khangdana lotuna leiramba asi yamna pamui haina phongdoke mahakna makatardu na hai isai ibasu haiba isai adubu amuksu surpan basu ngamba aduga amuksu isai sakpasu haibata natana masana tongan tongan ba makalgi instrument kaya khongba haiba asigumlaba misak malemda atangbani haiki ngasi RBD Indian Service na Indian gi chahi yakai taret suba numit ki thoram pangthokre ngasi ki thoram adu da ward number 23 gi corporator El Romola Devi IOCL gi cell manager TC Koreng amadi RBD Indian Service ki proprietor G Robindro Sharma na maruiba wa kya ngangki LPG asi Englishing amaga chamapan humfumanga gi October 22 da Kolkata da ihan hana haudoki matamadu da gas amagi mamal asi Taranipan dasmik ahumari piki aduga hauzikna lupa lisingama chani suf na mari dasmik manga piri thorum aduga mari lenana corporator El Romola na Ujwala consumer singda gas connection su yentoke RBD Indian Service ke proprietor na cake kaktuna amadi lambida chatpa singda athum ahau yenduna amadi gas customer singda su yentoke Football masana bu hen na chakwat na ba wakalonda District Football Association Moirang sembada amfada gi ayaba purakpagi ahanba kumon thoram ngasi Moirang ngang kalekai da leiba BR Farm da Moirang SC gi MLA TS Santina chief guest hoiduna pangthokre thoram adu da amfa gi president M Ratan Kumar Secretary L Jyoti Maroi DFA gi president K Biren Secretary PS Magha president member oina sarugyaki Function ududa MLATS Santina Sanaroi amadi guardian singda mapalda Sanaroi chatpagi matangda cheksinba wafam thamki maramdi ngasi mak Kerala da player kunmanga ka amada so londuna thambagi photo tharakpa ukre madugi matangda kanna chenari aduna makhatana asigumba pamdaba thogdok thoktanaba amfa amadi DFA na cherol ama thoktuna athingba thamnabagi apam phongdokhi MLA gi wafam duda sengdokpa oina amfa gi president M Rantana mamangda Sanaroi amadi guardian dagi lupa lakh kya laukiba aduga mawongsu tahandaba kya thengnakre madu thoktanaba media gi thongda sengdokpa laikre karigumba adugumba makhatana laklabadi federation da registration tawbagi document yaubra yengbiu karigumba yaudrabadi tawbiru no haina phongdokhi tungda pun afafata kya tanarga sport fagat hanaba wafam kya su amfa amadi DFA gi official singna khana nainakhi District Youth Affairs and Sports Office Jiribam na sinduna district level inter school under 14 amadi 17 ki boys amadi girls ki athletics amadi badminton ki trial cum selection ama thasi ki tangkuntra amadi kutra mathoida Vidyanagar Sports Complex Jiribam ta pangthorakani masida choi ngapigani thawai yauba school gi mahairoi singna eligibility certificate superintendent P Diaso Jirabam gi office hour matamda lauduna October 19 gi manungda thazin binaba B Roma Devi Superintendent P Diaso Jiribamna press ta thadorpa cherol amada hairi Thasi ki tar ni thoi dagi Jiribam gi Bapupara da leiba Jiribam Higher Secondary School gi sanabungda team tare na saruk yatuna All Jiribam Sports Association asinduna chatharekli batara tare suba N Haricharan Memorial Sub Junior Boys Under 15 Football Tournament lisingani kuni thoi gi ngasi sana ki ba match ta KMYC na Oriental Club goal Ani Shinoda Martiba PK, Lakliba Tankun Marida, first semi-final match the Kuki SC ga, UPC ga Sanagani, Aduga Tankun Mangadana, KMYC ga PYC ga Ani Suba semi-final Sanagani. Final match na Tankun Nipan da Sanagani, Ngasigi match Asida Satsung na center referee, KS Nilakamal Amadi, Nela na assistant referee Amadi, referee 1 Amadi, Ani 2 Oiki, Aduga 4th referee na Joel Valte na Oiki. Tournament asi Jiri Bazar da leiba N Prem Sankar da mahakki laikidraba mapabungi mamingda kachaba tournament ni State asi ki oina haukiba pung kunmari da mioi punna amata positive oikidre mioi amata siba yaukidre COVID
COVID-19 Command Control Room dagi thadurappa report amagi matung inna haukiba pung kunmarida nupa amasung nupi punamyoi amata positive foiba yaukidre hauji fawuda punamyoi lising aniga chamaga nifu mapan laikidre state asigi oina hauji fawuda myoi lakama lising kutra mapan ga chanipan humfu manga positive foi crake masigi manungda myoi lakama lising kutra taret ka satruk marfutaret recover tawbang amkre active case myoi kunmapan leri recovery rate na chada marfunipan dasmik mari marini Loslak pada maru baum na pisari. Chekon Labour Social Welfare Minister Haikam Dingogi quarter the Scheduled Tribe Demand Committee na Thompson Cray Memorandum Bisan Cray. Bus samada purakpa Imphal dagi Silong tamna pukikadaba yamlaba drugs fagat pangam Cray. Khwairaman Kaithal gi street vendors sing temporary Kaithal da homjan bagi matang da napak tanare mapam fangdraba street vendor sing na IMC da Thompson Cray. Amadi hauki bapung kunmari da Manipur gi oina COVID-19 gi anova case amata thaina khidre asiba amata yaw khidre. Matang sa Pony Prime Time News loisinjari, mijing tabiru punamapu amukah na krumjari.